ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯦ ꯅꯨꯡꯉꯥꯏꯕꯅ ꯆꯦꯡꯋꯥꯏ ꯀꯥꯟꯗ ꯄꯤꯛꯏꯕ ꯅꯪꯕꯨꯗꯤ ꯒꯨꯂꯥꯞꯅꯤ ꯅꯨꯡꯁꯤ ꯆꯤꯔꯣ ꯇꯧꯔꯔꯦ ꯅꯨꯡꯁꯤ ꯖꯥꯗꯨ ꯇꯧꯔꯔꯦ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯗ ꯌꯥꯎꯔꯤ ꯑꯍꯨꯝꯁꯦ ꯒꯨꯂꯥꯞꯅꯤ ꯑꯩꯒꯤ ꯒꯨꯂꯥꯞꯅꯤ ꯂꯩꯀꯣꯜ ꯒꯨꯂꯥꯞꯅꯤ ꯀꯣꯝꯂꯤꯕꯤ ꯒꯨꯂꯥꯞ ꯑꯉꯥꯡ ꯒꯨꯂꯥꯞ ꯅꯧꯔꯤꯕꯤ ꯒꯨꯂꯥꯞꯅꯤ ꯑꯣ ꯂꯩꯕ ꯃꯁꯥ ꯈꯜꯂꯨꯈꯤꯅꯨ ꯊꯃꯣꯏꯅꯨꯡꯗ ꯂꯩꯇꯩ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯨꯈꯤꯅꯨ ꯊꯃꯣꯏꯅꯨꯡꯗ ꯂꯩꯇꯩ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯨꯈꯤꯅꯨ ꯊꯃꯣꯏꯅꯨꯡꯗ ꯂꯩꯇ 이사이 이사이 그나 저분은 관계. 무슨 물로 부으래.